Iran da masa ngakthoksanabagi chapchaba right lei haina Russia gi President Putin na phongdorokre. Iran da support tawraduna masa ngakthoksanabagi chapchaba right lei haina Russia gi President Vladimir Putin na phongdokre. Report asigi matungi na mamang tha February 19 dagi US Israel leibak ani na Iran da landarakhraba matungda Ahanba Oina Russia na US ki mayokta leiduna phong na Iran da sawgalakhiba ne loina na masa ngakthoksanabagi damak Iran na lana sigi manungsan na Middle East ki manungsan na lairiba laibak mapan lomda lairiba US ki military base singda landariba du achumba khongthang ni haina su Vladimir Putin na phongdorokhiba ne ningsingba yabadi haukiba chahi kaya gi mamangdagi Iran amadi Russia laibak ani gi marakta amana amagi mateng pangnaduna lan gi khulai kaya da su pithok pisin tawnaduna lakhiba ne lan asigi manungsan na Russia gi foreign ministry gi spokesperson Maria Zakharova na UN Charter gi article 51 gi matangda yamna mayek sengna palladuna Iran da masa ngakthoksanabagi thabak thauram paikhatpagi chapchaba right lei haire loina na US amadi Israel na Iran da tamdana lan chathariba si yamna aranba thawongne maramaduna US na thuba matamgi manungda Iran da attack chathaba Lepkadabani Haina su Russia gi Maikeidagi Ahanba Oina warning tawrokhibani haire